Arambai Tengolgi fighting commander ASEM Kanan Fakhiba Mayokta Chathariba Manipur Pumbagi total shutdown na Lamdam Asi Khuntak Lanshire ATHUBADA Kanan THADORAKNABA MAIKEI TAKSHILLAKLI Security force na ASEM Kanan Fakhiba thawong adubu yaningdaba phongdoktuna Arambai Tengol nangarang numidangdagi Manipur Pumbada numit 10 total shutdown gi khongjang changsillagani haina laukthokhe Wafam adugi matung inna ngasi tampaki tongan ba mafamda Arambai Tengolgi Tengoloising thoraktuna lambi thengbagi khongjang akanba mawongda chathaba hokhi lambi da tire mai thaba uwa phaijinba amadi Tengoloising pareng leplaga lambi thingbana total shutdown asigi mapung oiba saktam oikhe ana ayek lining laishon media amadi essential service natana lambi da kanagumba amata chathankhide Mafam Karadadi Maira Paibi Ima Idil Singh Thoraktuna total shutdown ge khongjang adu mapung phana saugatki amaromda Haujik Chathariba Arambai Tengolgi total shutdown asina maram oiraga lambi da gari chathok chasin gi chang aduki matik hantakhi inter district amasung interstate phawraga chatpa passenger service pumnamak lepki loinana lamdam asigi senmit londa achouba thodang loriba khwairamban kaithel su khuntak lansibaga pangkhak oikhi Khwairambangi Ima Kaithel, Pongna Kaithel, Amasung Thangal Kaithel da Phamba, Potpham Amadi, Dukana Chingba Amata Hangnakide, Adumakpu, Ana Ayeka Mari Lainaba, Pharmacy Kharadi Hangnaki. Later Kulak Amadi, Lekai Singda Phamba, Dukan Singsu Thong Londona, Total shutdown Asibu, Saugat Bagi, Achoba Mamitaki, Haujik Pau Bagi Oinadi, Chathariba Total shutdown gi Khongjang Asida, Pamdaba Thodok Sing Thokpagi report Phangba Laitri. Uripok Maikei da Changsil Lamba total shutdown gi khongjang aduda saruk yaramba Arambai Tengol unit 18 gi Tengoloi Peter Longjamna Paumising da hai Arambai Tengol gi Yaipanaba Chawna Thodang Lauraga Laklaba Kananbu ikhang khanghodana Fakhiba asi yabangamloi Lengakna hairakba wafam khudimak Arambai Tengolna ngasi phawba illaga lakpani masida yamlaba khusukhulai kaya marum lengaki mafamda thingat pasu laikre Aikoi terrorist nate subnatagi ima lebak kannabagi damak thodang lawkhibani maram aduna security force na phajin khiba Kanan ATHUBADA THADORAKNABA total shutdown gi manung asida ana ayek lining laishon essential service amadi paumi singna chathok chasin tawbada athingba leiroi Arambai Tengol na changsilliba khongjang asida pumnamakna mating pangbiu haina Peter na makhata na phongdokhi government na haibada koi fulai thingalu habda koi thingat khrabani Habdi akoi terrorist nate akoi ima laibak haidi kanglai pak se kannabagi damakta akoi ithodang logjagi baneba aduda akoi gi khanghaudana yamba Kanan phagre adubo masi athuwa matamda thadok piro karigumba thadok tab taragadi hena kan khongjang akoi Arambai gi adum laba akoi Tengoloi singna torokani athuwa matamda akoi gi yamba Kanan general bu thadok piro habse masi akoi Arambai chati ga jeri akoi gi hospital gumba chatpa ana ek chatpa akoi pressman gi chinau sing chatpa adudai di akoi fire service chatpa sigumba sing aduga akoi gi Deva Karma Masatpa Suma de Athing Lejate, Atopa Sing, Yari Makadi, Arambai to Jeriba, the day of my benching to Pida, support Loinam to use in the Equin, as I say, Imaleva Kandavia, the Arambai Tengol, Lori Todanga, Punamang the support of you, I say, Sitamzagi. Amaromda total shutdown gi khongjang adubu saugat laduna uripok polem lekai amasung yambem lekai gi Maira Paibi Ima Idil Singna phajin khiba Arambai Tengol gi fighting commander ASEM Kanan ATHUBADA THADORAKNABA haiba wafam sing phongdokna rakhe Hojingarang matada phongbong chana ising isauna yamna wana mayokna dana lainingai tanjasida isa mayam Arambai Tengolgi angang mayam china hona dana kandana khotana tawre matamda moi state force samte ubanate senden force samte ubanate awaba mayam mayokna ra phongbong charingai matam chida ngarang inong nongna muk phaba punba Arambai gi angang tawbase koi chungya yaningde masisida akoi gi state force singchu kharga yengbiu khoji numitarani balaktoke manung chida chattaba yadaba deba karma kharadamak Mamingi Mama Mapa bor sagai na te khara damak jatpiyo yamne fashion de irang da gari pareng laga to bose masi to bigano masi da akai to yauraga di ko masa gi daita mase masa na puja ga nam di patang da thokpa daita ga masa na puja ga tam gomen amadi NI gi miyo singsina athuba matam da isa sing phagi isa sing je thadok pirao natraga di Aikoi Mama Obi Mayam Amasu Khongjang asiri hena saugalakpa yai Mama lebang maramdam nungsibagi damakta majati kannanabagi damakta ipa ima sing sokpa tare hadana moi sangsalaga khulngakpa yaujabani makhoi mara leite phage Mama Obi sing suloina phararoba masa khakta pharaga leibadi yararoi haba aduna athuba matamda Arambai gi isa sing loinaba athuba matamda thadok pirau